Mani, nahak laklabra. Ay nang bulak pangayram libani. Ay nangi wari edu taru badagi ahinga amata tumba yadre. Laitin amata thajaram draba aigi phamda. Nangi wari eduna yamna khangingba charangnaba amadi phawale. Aina nangi nafamda likriba wari pumba minamba amata nate. Asakuiba matamse aigi thawai mirelasi lairam lendasu yongamda miram lendasu tinba ngamda wana lelaklabani. Ima amaibina haibirambagi matung inna aigi iteng pangba ngamgadaba misak ado nahakni. Matam kuinadagi ay nang bulak pangayram libani. Hojikti ay nangi wari pumba tare. Isada thajaba amasu phawre. Ay nangi nateng panglage khale. Hayo, aina karamna nangi thawai mirel adubo lairam lenda tilhanba ngamgadagi. Aigi itengse nang natana taibang miyoiba amatana supangba ngamloi. Adubu nangna pangbiyu yaroidra haibadi ay khangde. Kaidawai ngamoidoino. Ay nupani ngamnaba tawge hairao. Nahaksu aigi wari edu khanglaba natra. Ima amaibina hairamba wafam lai harauba matam kalengi purnima numitta sarik jomjau paibi amaibi amana laigi thaugal tauringai masada lai tongduna leiringai amaibigi sarik adu mullaga nahakna inakta purakadabani. Kari lai harau phamaiba lai tonglibi maibi adudagi sarik kamaina mundoino. Mayam changdana ibu phubada thawai phawba mangba yai. Aduga idi lai haraubase yam hainade nongmata su chatte. Adugini aina nahakna mateng pangbiyu yaroi haikribado. Lai tonglingai matamda paiba sarik adu natrabadi aibu kanba ngamloi. Aduga amana nanga thingnaraba matungda ai kuina leiba yaroi. Aigi mami ase tamna tapna mangkhigani. Aigi thawai asisu adumak lairamlen yauba ngamdana wana leikrani. Phare ai nupani haidokhiba wa ngakani aina ngamnaba nangi nateng panglage. Ado ai lai haraubase chattaba yamna kuire. Angang oringaida imaga chatkhibadu natana chaurakpadagi amukta su chatri. Aduna idi karimta su khangde. Mani maitai aikhoidi umang lai harauba haibasiga tana thanaba yadraba phurup amani. Kaigino nangna maitai aikhoigi chatnabibu mirairiba. Maitai aikhoidi yamna chauthokjagadabani. Isagi lon, isagi iramdam, ina chatnabi, phijet leiteng amata watana leijai. Aduga nahaksu maitai ama oina isagi phijet leiteng chatnabibu yokhatpada mateng panggadabani. Nahakna aina haiba wada inbiduna aigi iteng pangbiganina lepibase ai yamna chauthokjayimani. Kaino, itaw Manimatum na trosibo. Oh, mane. Kaino mane torisibo. Asibo ngauro jalo. Khudei ke sele laisibo. Ngauro jalo sibo. Kaigino noi mayamna noklidubo. Kaidawrage. Itaw mane. Namu ngauro bane he. Kaino khudei ke setana laidubo. Nahan kai di school karak traga nasi kag lak pasida khudei ke sel adana nang di pura ngaure dana. Itaw isagi inat ki phijol set pabu kaidawe haibage. Inat ki phijol selaga nakhoina noksilidubo karigino. Ngauri di ai natene nakhoi mayamni ne. Itaw, nang jung te khalagi yengune. School lakpadabu kanana khudei senage. Yare he noisu. Mania nang nangasi inat ki phijol selakpase yamna pakchaye. Moina noknaningba nokna jasano. Kaishum khalluno. Kainu yam langlisibo. Bel takre assembly ki milepna bahokre. Bel takhibedo noi tahaudro. Manimatum kainu nangna tawrliduna.
Khudei selaklibadubu kaigino. Miss, asigini akhona ngasai nolise. Manimatum se pura ngaurabani. Miss, ai na ngasi khudai selaga school lakpasibu mayamda yamna kairabra. Inat ki fijet setpabu mayam marakta angawba tahale. Hoi, ai ne school lakpada selakpasibudi lalamba yai. Aduga khudai selaga hekta misak adu angawbani mimana dabani haina noknabasibu chumlibra. Natraga ai na lalibra. Nang kaisu landiye mani. Nang na ngasi asumna lakpase. Miss na yamna thagale. Nakhoigumba haurakliba satra satri kayana inat lining fize chaksabu masakhangakliba makai iramdam asa mikhapondana hingba ngamgadawribani. Nakhoi mayam su taro manida karimnaba noknaba tawgano. Hoi, aikoigi school gi uniform da madu setkani haibadi yaude. Adubu inat ki firol setpadi miss na yaba pirabani ko. Lao lao changlase. Aina hujik tawgadaba sibu karino. Nupi adugi mateng pange hainadi hairame. Adudi ai hujik lai haraupam thiba tabani. Hayeng makchatuna kari kari lamda lai haraurige haina thidoklurage. Ibungo, chak chananaba tawrasila. Imagi ibungo, isabu kaidawrabage nasaga ngamdrabro. Handak isana honglakliba nawongna taw mayam ase ima yamna chingne. Nasa ngamdrabadi imada haiba yadabro. Hayengmak hospital chatunane amukta yengthoklusi. Ima, ai kaisu tawdiye. Na sunadaba ibu layeng bidoi saruk imagi wakhal hena khanjinbado madu phanaba hana ongta layeng thoksima. Hai, imana hairise phagi natene. Nangna masi khudingi duna lairiba saram thaklam amata khanglaktribase kuire school su ningthi nungaina kaw haiba yade nate nangbu namanaba singa khatna sainabaga yawbro. Ima, ai kaisu tawdeda. Phare lao ko chak cha thoklurase. Hoi ma. Ita, Manimatum dupo. Tasing na ngauro salan he. Nahan Khudei sila laina. Mayam na lungshan manumit adudagi. Adum school lakidrine. Hoi ni itaw. Aduda ay ni yamna ngaklibadi. Mani Khudei gi selaga lakpadin. Hana adumaina torma mi oiridi phai. Adusu natte. Madi maitei aikhoigi chatnabise hainadena yamna saubani. Adui mathakta nupina phanikta selaga leibase pamdena haramidun. Aisu, mai magun khangi taw. Adoi taw. Manimatum se wakhal ga swar jalo. Mayum da satuna amutang hanglusiro. Hoi, noma punna chatla hangurase. Ado tampha. Itaw Manimatumdu nangadi paw phongodabra. Nahan nongmadi phawnarami. Aina masa ngamdabra na hangbani. Adudadi kaisu tawdena hairei. Oh, aikoi punna chatlaga noma hangurase adudi. Ayawren school hanbada Manimatum moida changurage. Aduga kaidawba yawgena hanglamlage. Ado mayam, class yaurase adudi.
Manimatum natro sibo. Madi sida kadaw laijano. Pare, magi no sing si pibiramagi. ꯑꯩ ꯂꯝ ꯑꯌꯥꯝꯕ ꯆꯠꯇꯨꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯊꯤꯔꯦ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ Manimatum, nahakna pambay ama sizinaduna hangnaba thibirao. Ima maibina pibiramba matam su nagsilakli. Matam adu hindokrabadi, aigi thawai ase amuk hana lairamlenda tinba su ngamoy. Aduga, aikoyani asumna wari sanariba asisu phanglaroi. ꯍꯣꯏ ꯅꯪ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯧꯖꯤꯛꯁꯦ ꯂꯥꯏ ꯍꯔꯥꯎꯕ ꯌꯧꯒꯗꯕ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯍꯥꯏ ꯅꯍꯥꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯔꯣ ꯂꯥꯏ ꯍꯔꯥꯎꯕ ꯍꯦꯛ ꯍꯧꯕꯒ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯍꯜꯂꯒꯦ Kaino, Manimatumse tasengna ngauraba jala. Amamba ka asida kanagano mana wari sanarisibo. Aibu kauraga yengsirane. Magi matause loni yengkige. Nangna inakta lakpa ngairaklibase yamna kuiri. Aina nangi manglanda su laktuna nangbu khanghanaba kaya ama hotnakri. Adubu nahakna thajadabana pumnamak arimba tahankhibani. Adubu ngasidi taibang mapuna thawjanbiduna nahak aigi iteng pangba lakpiri. ꯍꯣꯏ ꯑꯩ ꯂꯥꯏ ꯇꯤꯟ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯒꯤ ꯃꯪꯍꯥꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯠꯇꯅ ꯇꯥꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯡꯃꯇꯁꯨ ꯈꯟꯖꯜꯂꯨꯕ ꯂꯩꯇꯦ Kaino, Manimatumgi mawongse ayamna jingnay. Matam karadi mahabu kupsen senaraga magi mawong ase yengthoktaba yade. Pare, mana udringe sida ay thokhaurage. Hoi, nahak hojikti thajaraba natra. ꯑꯩ ꯄꯨꯝꯅꯃꯛ ꯊꯥꯖꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ Hoi. Ibungo, lairika padrabo nangbo. Hai mahi sema uro, nasadu sokthana urene. Nganna pothau ko, ahingda phone yengano. Exam su kuiram laroi. Nahaida napuk ningchang ko ibungo. ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯅꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ Kuidre, yausilaklani. Kalen yaurabadi, lai harauba haunaraklani. Ngasi Sajibugi Kungani Thoini Palabani. Kuisalaktrabani Kuisalaktraba. ꯏꯃꯥ ꯍꯟꯗꯛꯇꯤ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯝꯂꯨꯒꯦ ꯑꯗꯨꯒ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯌꯦꯡꯉꯛꯀꯦ Khoiramluso. Umang lai harauba haibasidine. Maitai aikhoiga tatna thanaba yade. Taibang miyuiba ama semgat sagalakba haibasi. Lai haraubada loina utlibani. Pare. Nathau tawjahauruko. ꯍꯣꯏ ꯏꯃꯥ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯇꯔꯥꯏꯅ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ Manimatum. ꯍꯥꯎ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯑꯝꯃꯤꯔꯣ ꯇꯝꯐꯥ Oh, laamine. Nang di kay sa tuyno. ꯑꯩꯁꯨ ꯁꯨꯝ ꯊꯕꯛ ꯑꯃ ꯂꯥꯛꯂꯝꯕꯅꯤ ꯑꯗꯣ ꯁꯤ ꯂꯥꯏꯕꯨꯡꯁꯦ ꯀꯔꯝ ꯀꯥꯟꯗꯩ ꯍꯔꯥꯎꯕ ꯍꯧꯔꯤꯅꯣ Ngarangdagi hawbane. Ado manya, nang school sunglak-laktrise kaygino. Kuire, nang school leblay-se. Kaidaw yaurage. ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯂꯥꯛꯈꯤꯔꯣꯏ ꯑꯆꯤꯟꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ
ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯈꯪꯗꯕ ꯂꯩꯔꯁꯨ ꯅꯪꯒ ꯑꯗꯨꯝ ꯇꯥꯟꯅꯒꯗꯣꯏꯅꯤꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯆꯠꯂꯨꯔꯣ ꯐꯔꯦ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯍꯣꯔꯦꯟ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯄꯥꯡꯊꯣꯛꯂꯒꯦ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯁꯔꯤꯛ ꯄꯥꯏꯔꯒ ꯂꯥꯏ ꯇꯣꯡꯕꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯇꯣꯡꯒꯗꯧꯔꯤꯕꯖꯥꯠꯅꯣ ꯐꯔꯦ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯂꯥꯛꯂꯒꯦ ꯑꯩꯅ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕꯗꯤ ꯌꯥꯗꯦ ꯑꯣ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯃꯨꯛꯇ ꯇꯥꯅꯣ ꯑꯣ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯃꯨꯛꯇ ꯇꯥꯅꯣ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯁꯔꯤꯛ ꯑꯁꯤ ꯂꯥꯛꯑꯒ ꯄꯨꯈ꯭ꯔꯦꯅꯦꯍꯦ ꯃꯁꯤ ꯐꯪꯅꯕ ꯇꯥꯅꯣ ꯑꯗꯨꯒ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯌꯨ ꯑꯣ ꯑꯗꯨꯗ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯃꯨꯛꯇ ꯊꯠꯄꯤꯌꯣ ꯑꯃꯥꯏꯕꯤꯒꯤ ꯁꯔꯤꯛ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯌꯥꯝ ꯊꯠꯂꯣ 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 ꯍꯩ ꯃꯤꯅ ꯃꯤꯔꯝꯂꯦꯟꯗ ꯂꯥꯏꯅ ꯂꯩꯔꯝꯂꯦꯟꯗ ꯂꯍꯟꯐꯝꯗ ꯍꯜꯂꯣ ꯅꯠꯇꯦꯐꯝ ꯅꯠꯇꯦꯔꯣ ꯏꯠꯁꯨ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ ꯍꯦ ꯏꯕꯦꯟꯗꯧ ꯏꯕꯨꯙꯧ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯅꯅꯥꯏꯁꯨ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯑꯔꯥꯜ ꯑꯩꯈꯣꯏ ꯈꯤꯕꯤꯛ ꯉꯥꯛꯄꯤꯌꯨꯀꯣ ꯑꯣ ꯑꯗꯨꯗ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯃꯨꯛꯇ ꯊꯠꯄꯤꯌꯣ ꯑꯃꯥꯏꯕꯤꯒꯤ ꯁꯔꯤꯛ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯌꯥꯝ ꯊꯠꯂꯣ 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 ꯍꯩ ꯃꯁꯤ ꯀꯥꯎꯁꯜꯂꯣ ꯃꯁꯤ ꯊꯤꯟꯖꯜꯂꯣ ꯃꯁꯤ ꯀꯥꯎꯁꯜꯂꯣ ꯃꯁꯤ ꯐꯨꯖꯜꯂꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯒꯤ ꯃꯥꯏꯕꯤꯒꯤ ꯁꯔꯤꯛꯁꯦ ꯍꯨꯔꯥꯜꯂꯒ ꯄꯨꯗꯅ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯥꯡꯊꯣꯛꯀꯦ ꯈꯟꯅ ꯂꯥꯛꯆꯕ ꯊꯕꯛ ꯑꯁꯤ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ ꯑꯩꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ